मणिपुर की मियाम दा हाजिर से अगोंदा एफआईआर पानिंग पानजनो मरमदे अखोइनि ngasi संजलि से इमा लेबक मणिपुर की दमतने मणिपुर मियाम की दमतने अदन मणिपुर मियाम की दम सिलिबा अगोंदा एफआईआर पाले हायदना अइने कसु की गदम नते सीना अइ कसु अइ पुलिस मांग गदम नते अइ की पुलिस न मांग की बोरेगा लेबक मयाम नुवाय गदो बोदी सिगी मतंगदा अइ लाइबक थीबा हायगदरा लाइबक फोबा हायगदरा अखोइगी खोंजलोय मयाम सिंगजु मक्ता वाखलोन मानदब कांगबु खर यावरे हायदारे अखोइनि ngasi संगलसे नो एनआरसी नो सेंसस हायबनेबा बाइकु यागेरा यारोइदा नखोइगी लेंगाक पोसिंगना नमदन तौगदबने हायबसिदा अखोइना ngarang अखोइगी खरे ओनेबल चीफ मिनिस्टर खर उनरुब खर यावरो माले अदो ngasi खबर थोलबो दमदा त लाइबा अखोइ सेप्टेम्बर की तांग अनि देगी अखोइगी असेंबली भंगने हाय अदो वारेप लोगने हाय अखोइनि पामदि असेंबली दो वारेप लोगदु नते वारेप दु लोगने दे सिदे ऑलरेडी तौरबोने तांग 10 तरिगी तौरबोनेबा वारेप लोगदु नतेबा वारेप दु लोगदु असेंबली फमदु नतेबा कैबिनेट फमगा मोय ngarang चदिदो अदुदा वारेप तो हाना 2022 तौगिबा 2024 तौगिबा अदुको खुद खुदक मोयना नीड ऑफ अवार खुद दरकार तारेगादी असेंबली ताक फमगा अदु पुरगा अइबो पुरगा चटबा यादबा हाना तौगिदो रिफॉर्म तौरे हाइबगो लोइना तारिक अनिबो संदोरगा आथे कइनो सीनेबा अदु कनो खरदा तांग अनिदा कनो तौरेना हाना की कनोददी खबरददी तांग अनिदि एसेंबली फन अदुवारे ब्लौदने यारे अदु भोगदे खु लिओ तो हाइरेबा खयजे अदुदा तौरनी हाइरेना खु तुमिने लय हाइरेबा सुमाइना प्ले सानाबा हाइदारे सिगी प्ले सानाबसिदा मयाम यावबिगनु सिनिदा मयाम प्ले सानाबदि यावबिगनु खंगदबा कनो इसिनाव खरदा कोक्सला मोय कनो तौबु मतम तौबु अखोइनि तौरसे फागी नते अखोइगिसु तुंगदा अखंग अहि ओजा मयाम यावरो तौरे पोनेबा सि तौबा याय हाइबा पोसि तौबा यासि विलिंगली मखोइना तौदबा याने चाप ताने डिसिजन मोय लेप अइदि लेपति हाइनि खलि अइगि मोटदि सब ताने तौदबा यारो हाइना अखोइ हेक तौद्रबा अखोइ नोगि बीजेपी कनोसे थादोनि दंग हायोबा लेरिबा होजिक बीजेपी एमएलए मयाम सिंसे मसि ता हाइबदन सोय तौरदबनेबा अदु यु ओइदे अखोइगे प्रेशर मयाम सिना मरम मोदना दिल्ली द सनेगी मसिसो अखोइ फतबने ओना फाबने खंजे अदुबु चलिबदगी मीनिंगलेस यु ओइब्रा हाइना पोना अदगी मनक्सिदा आइना अखोइगी लेबाक्सिबु कननबो होनजरिबा अखोइ थोलैबा अनौब राजनीति तौबो मयाम सिंसिना बीजेपी कक्द हुनबनतबा कांग्रेस कक्द हुनबनतबा अखोइजु थोलैबा अखोइजु एनआरसी गमन सपोर्ट तौरगा खिदिं ngangbiro हाइबा ngasi ngang बुगुम तौइ अखोइना लोलगा लैबा हाइदारे सि मियामगिनि थोलै बोलेगुनि थोलै मासि इरो लोलगा लैबा हाइदारे अखोइ मी अमानि खक पार्टिकुलर मी अमानि खक्ति nganगेको अदुगु नतन अतैदि होजिति nganगदि सिसु यामना लाइबक थिबो मनि मखोइना लेबाकसे असेंग नुंसिबो ओरगदि मिनिस्टर ओहेनगेबदु नतबा चीफ मिनिस्टर ओरगा आई तौगेबदु नतबा हुजिति तौबियुसिनि खने अदुगु म तौदबा खर यावी मदुमा तौहनिंगे आई हाइसि येंगनबो ओइना हाइबनते अदुम वोट काबियो वोट लेबियो बोसु काबियो अदुगु चीफ मिनिस्टर जो एमएलए जो ओबियो मिनिस्टर जो ओबियो हायंग ओरगा तौगेदु तौबिरकोनो हुजिक हाइबियोबा हुजिक अमना थ्रो तौबिरकोनो नुजु तौदे यादे थोरोबा सिनी बीजेपी इंजल कनु कांग्रेस इंजल कनु हाइबे पोतु साइ खोंजंग द मखा तब नन वायलेंस ओइबदि तवरनी हाय करी खोंजंग बिंग हौजिक अखोइ जी हौजिक बोगदे खोंजंग छि अखोइ ngarang लाक थोकिबदुनी ngarang लाक थोकिबदि अहिम कसु लेते दो अखोइनि डिसिजन लौरबो नमु कोनबदा अखोइ कलेक्टिव ओइबा डिसिजन नम लेरिबनिना कलेक्टिव ओइबा डिसिजन लौर काना मयामने यानो पोतु ओर काना अमुक खाना कोइ मियामने पोक्तुम जरि थैंक यू की मथंगना सि मन पुलिस की माइकैदगी अखोइगी जेएफडी की लीडर सिंह दा अखोइगी मखोइ उननबो फोनबो माले हाय अदु उनबो फंग्रे हायदना अखोइगी युम चंगागा अखोइ थीबा लाखा हायतारे आई पार्टिकुलर आई युमदसु चंगागा कइनो खरा हायरंबा अदुगु लुनलुन अखोइगी जेएफडी की फाइनेंस पाइबिरिबा सुनील कराम की युमदसु कुदी थीरंबसी समना थीरंबा नतबा कितंग अमा खरा खेंजन मम याबा मोंग अमदा थीरंबा हायतारे अदो कांग दगा को करोम लोड करे करोम ले करे अदिगी लेटिन लोड खरबा गाइन हाइबगी मोंग अदुमाइ तो मोंग मसुम एकम उबा अदु तो नतना अखोइगी मरुप कनोसी अखोइगी सुनील कराम सी माजी उजिति असिगी कनो घरी द लेबने अदुगा असेंबदी मासी असेंबा इथाइ देगिनी अदु इथाइगी मयुम दु सलगा मागी कना नो मरी मता कना लै मचे कना लै मनाउन पि कना लै कना लु हुंग इमलो गाना कोदि दिबि मोंग सुम तोक्सलक पाइदा अदुना मधुगी पोतु नुंगाइतबदगी अखोइना मसी अवांग थाकता हायर अथॉरिटीदंग हाइनरगा सी कमाय तबनो हाइदना अखोइसु खरा कन्ना ngangnare aduna maram oidana higher authority ki makedi fare adudi mokhoisi अखोइगी होजिकी एडिशनल डीजीपी हाइदरे मा मिस्टर दुर्जी लहरी हाइबा माले मा के उननबा होनबनी अदो
ꯌꯥꯔꯦ ꯍꯥꯏꯗꯅ ꯎꯅꯔꯨꯔꯨꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯈ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯗꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯁꯥꯏꯂꯦꯟ ꯂꯩꯕꯅꯤ ꯉꯔꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛꯁꯤ ꯑꯃꯨꯛ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯦ ꯑꯃ ꯄꯤꯔꯝꯕꯅꯤ ꯑꯗꯣ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯀꯔꯤꯒꯨꯝꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯇꯥꯏꯝ ꯋꯤ ꯑꯥꯔ ꯋꯦꯜꯀꯝ ꯑꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯏꯁꯨꯗ ꯃꯥꯡ ꯊꯥꯔ ꯆꯠꯄ ꯑꯣꯏꯕꯅꯤꯅ ꯈꯪꯕꯤꯅꯤꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯌꯥꯝ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯦꯅꯔ ꯑꯃꯗ ꯆꯦ ꯑꯃ ꯊꯥꯕꯤꯔꯒ ꯑꯩꯈꯣꯏ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯋꯦꯜꯀꯝ ꯇꯧꯒꯅꯤꯅ ꯍꯥꯏꯖꯕꯗꯣ ꯃꯗꯨꯒꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯎꯅꯅꯤꯡꯕ ꯈꯔꯁꯨ ꯃꯈꯣꯏꯅ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯔꯝꯗ ꯉꯁꯤꯁꯤ ꯆꯦ ꯑꯃ ꯊꯥꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯔꯛꯏꯕ ꯆꯦꯁꯤ ꯑꯩꯈꯣꯏꯒꯤ JFDꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯖꯔꯤꯕ ꯑꯩ ꯏꯁꯥꯒꯤꯗ ꯊꯥꯔꯛꯄꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯀꯩꯅꯣꯗꯨꯗꯤ ꯊꯥꯔꯛꯇ꯭ꯔꯦ ꯑꯗꯨ ꯆꯦꯗꯨꯗ ꯊꯥꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯎꯅꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯅꯤꯡꯉꯤ ꯇꯥꯡ ꯑꯁꯨꯛꯇ ꯁꯤꯗ ꯂꯥꯛꯄꯤꯌꯨ ꯈꯣꯠꯂꯨꯅ ꯍꯥꯏꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯉꯁꯤꯒꯤ ꯊꯥꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ FIR ꯑꯃ ꯆꯠꯂꯛꯄ ꯍꯥꯏꯇꯥꯔꯦ FIRꯁꯤꯗ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯦꯛ ꯈꯔ ꯄꯜꯂꯛꯑꯦ ꯑꯗꯨꯒꯤ ꯑꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯋꯥꯔꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯃꯥꯏꯀꯩꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯀꯃꯤꯇꯤꯒꯤ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯍꯧ ꯆꯥꯎꯅ ꯍꯧꯅꯅꯕꯒꯤ ꯍꯧꯖꯤꯛ ꯏꯍꯧꯗꯨ ꯇꯧꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯦꯂꯤꯐꯣꯅꯤꯛ ꯑꯣꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯗꯨ ꯑꯩꯈꯣꯏꯅ ꯊꯥꯖꯈꯤꯕꯁꯨ ꯂꯥꯟꯅ ꯂꯧꯕꯤꯔꯅꯨ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯧꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯎꯅꯖꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯁꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯗꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯤ나 ꯑꯦꯅꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯂꯤꯗꯔ ꯃꯌꯥꯝꯒꯤ ꯀꯂꯦꯛꯇꯤꯕ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯂꯧꯕ ꯆꯨꯝꯃꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯃꯦꯛꯁꯤꯃꯥꯜꯒꯤ ꯑꯣꯏꯕ ꯂꯤꯗꯔꯁꯤꯡ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯗꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯍꯥꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯕꯅꯤ ꯑꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯃꯤ 19 ꯇꯔꯥꯅꯤꯄꯥꯜ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯩꯈꯣꯏ ꯑꯦꯂꯪꯕꯝ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯀꯩꯅꯣꯒ ꯖꯣꯏꯔꯥꯖꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ KH ꯑꯩꯈꯣꯏ ꯕꯤꯗꯤꯖꯤꯠ ꯍꯣꯏꯅ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯥꯔ ꯃꯁꯤꯒ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯗ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯤꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯀꯟꯕ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯄꯣꯠꯇꯨ ꯇꯧꯕꯤꯗꯅꯕꯒꯤ ꯍꯥꯏꯅꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯍꯟꯗꯛꯀ ꯏꯠꯁ ꯁꯣ ꯗꯤꯐꯔꯦꯟꯁ ꯂꯩꯕꯤꯔꯤꯕ ꯃꯥꯏꯀꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯀꯟꯕ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯕ ꯄꯣꯠꯇꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯄꯦꯟꯗꯕꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯥꯔꯤꯃꯈꯩ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯏꯖꯔꯤꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯇꯧꯃꯤꯟꯅꯔꯤꯕ ꯄ꯭ꯔꯣꯇꯦꯁꯇꯔ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇꯧꯔꯤꯕꯁꯤ ꯂꯩꯕꯥꯛꯀꯤꯅꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯒꯤꯅꯤ ꯑꯗꯨꯅ ꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯦꯜꯍꯧꯃꯤꯒꯤ ꯌꯥꯏꯐꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕꯗꯤ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯊꯣꯛꯇꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯕ ꯌꯥꯗꯕ ꯈꯔ ꯌꯦꯡꯉꯒ ꯇꯧꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯖꯔꯝꯃꯦ ꯍꯥꯏꯇꯥꯔꯦ FIRꯒꯤ ꯃꯇꯥꯡꯁꯤ ꯑꯩꯉꯣꯟꯗ ꯁꯤ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣꯅ ꯎꯀꯤꯜꯁꯤꯡꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯤꯔꯛꯄ FIRꯗꯣ ꯁꯤ ꯄꯥꯏꯕꯤꯌꯣ ꯑꯗꯨ ꯇꯧꯔꯛꯑꯦ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯃ ꯁꯤꯁꯨ ꯄꯤꯔꯦ ꯁꯤꯁꯦ ꯌꯦꯡꯉꯨ ꯁꯤꯅꯤ FIRꯗꯣ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗꯨꯅ ꯑꯃꯅ ꯁꯤꯅ ꯀꯩꯅꯣꯅꯤ ꯁꯤꯒꯤ ꯀꯩꯅꯣꯗꯤ JFDꯒꯤ ꯁꯤꯒꯤ FIRꯁꯤꯗꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯤꯁꯅꯨꯗ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯩꯉꯣꯟꯗ FIR ꯄꯥꯅꯤꯡꯕ ꯄꯥꯟꯖꯁꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯜꯂꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯦꯜꯂꯤꯕ ꯑꯩꯉꯣꯟꯗ FIR ꯄꯥꯜꯂꯛꯑꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯩꯁꯨ ꯀꯤꯒꯗꯕ ꯅꯠꯇꯦ ꯁꯤꯅ ꯑꯩ ꯀꯩꯁꯨ ꯑꯩ ꯄꯨꯟꯁꯤꯁꯨ ꯃꯥꯡꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯥꯡꯈꯤꯕ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯃꯥꯡꯈꯤꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯁꯤꯒꯤ FIRꯁꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯤꯁꯅꯨ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯊꯧꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯇꯧꯔꯦ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯕꯒ ꯇꯧꯕꯤꯒꯅꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯅꯣ NRC ꯅꯣ ꯁꯦꯟꯁꯁꯁꯦ ꯐꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯨꯡꯂꯝꯆꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯀꯟꯗꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔꯤꯁꯤꯡ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯟ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯔꯤ